Karalavindena padarvindam Mukharavinde vinivesayantam Vatasya patrasya putesayanam Balam mukundam manasasmarami. Sri Vilvamangal Kabi Vilvamangal Nungshiraba slok asi aikoi ayambana toina sakne. Adubu athoiba bhakta kabi ashina karamba Bhagavan gi leelabu darshan tauzaraga slok asi lengbirambano haibasimadi aikoina nongmata khanjilude. Slok asina pongdok liba Nungshiraba Bhagavan gi leelasu pandit chingna kaya linade. Sraban thagi matik magunga sumari lainaba wari asi bhakta singi maphamda ngasi khudol tamjari. Srimad Bhagavat Mahapuran Taraganithoi Subhaskanda Mapan Subhaidhyayda Mrekando Rishigi Macha Markandeyana Matam Shangna Jagat Kimapu Bhagavan Narayan Bu Phangjanaba Akan Babrata Vedabu Nainaduna Sri Haribu Ningjaba Amadi Brahmachari na Chingba Ngaktuna Indriya Singbu Khudum Chanba na Chingba Akanba Niyom Sing Ngaki Markandeya gi tapasyada pelaba Bhagavan Narayana magi Badrinath ashram thaduktuna Nara Narayan oina Markandeya Rishida darshan pibire. Nara Narayana Markandeya gi maphamda magi bhakti da peladuna apamba borbu niyu takpire. Angakpa Markandeya Rishigi apambani. Sri Narayan gi maphamda Rishina haijaki. Prabhu nahakpu phanglabada kari amuk makhatana pamlukhikani. Adubu sangsarna kinariba amadi magi maramda toina ngangnariba nahakki maya haibado amuktang darshan tauzage. Bhaktagi angakpa pambadubu taraga Sri Narayan mapukningda nokladuna madumak soidana matam kharagi matungda phangjaro hairamlaga magi Badrinath ashramda lengkre. Markandeya Rishi Bhagavan Narayan gi bhajan tauduna leihauki. Numit taret ni gi matungda Markandeya Rishina angakpa prakriti gi thakka olaba phibam sing uki. Thakta thokliba numitna hanadagi maisha saruk lising hena piraktuna sangsar gi mafam khuding khrak khrak kanglakhi. Mathangda akan manong lay nungsit kaya laklaba matungda atiyadagi akhak arauga loinana akan manong sutharakhi. Leptana churak panong na prithibi pumba samudra oiduna loina thumkre. Angakpa dresya adubu una Markandeya Rishishu samudragi isingduda lupki. Yamna wana isingduda maraktasu irak naduna ising thaktuna Rishina Thawai hingnaba hotnarami. Prithibi pumbada lairamba jiba khuding ironungda loina lupkre. Angakpa praloigi isingduda maikai khangdana matam sangna wana lelaba matungda Rishina akangba lam machet amada chauraba khongnang bot ama hauba uki. Yamna wana Markandeya Rishina mafam adu yaukshilami. Mana khuding ken khraba bot pambi adugi Chingkai thangba masada chongba anauba mana amada magi masadagi thorakpa mangalna jagatpu ngalhanba. Nungshiraba angang ama hiptuna leiba urami Rishina jagat pumbana iro nungda lupkhrabada Nungshiraba angang asina mafamsida kaidauriba khanbada angakpana thanki. Mabu ubada awaba pumba koklaba amadi nungsibana thumatlaba Markandeya Rishina angang adubu chetna konge haina changsinki. Vilvamangal kabina drishya asibu asumna thari. Kararavindena thambal gumlaba tanauraba khutna padarabindam. Thamban gumlaba tanauraba khongbu pairaga mukharabinda thambal gumlaba chinda binivesayantam khongsa singbu hapsilliba batasa patrasa putesayanam adugumba khongnang bot manada tumliba balam mukundam manasasmarami angang oiriba mukunda Sri Haribu matam suppada pukningda ninghanbiyo. Kabi asigi
toina saknariba sloka asigi yumpham asi Bhagavat ki wari asini. Markandeya Rishina mabu konge hek sangsinbada magi thamoida Paramatma oina leiba Sri Harina nganthoraktuna. Mekuptuda khudingmak loina mangkhiduna Markandeya Rishi magi ashramda phamduna dhyan tawduna leiramki. Asumna Markandeya Rishi gi mafamda Bhagavan magi mayabu darshan tawhanki. Mathangi tarasuba adhyayda makha tarakhi. Asumna Rishina mayabu darshan tawraba matungda nongma Sravan thagi sandhya matamda Bhagavan Sibaga angakpa wari sanaduna bhakti gi magunbu taki. Ima Parvatina Mahadeva gi mafamda tapasyana masa pumba kangsillaba Markandeya gi mafamda baradan pibiduna thausan binaba haizaki. Bhagavan Sibana Sri Hari gi mafamda para bhakti laikhraba bhakta amana sangsar gi hingbada changba lan thumdi lairadana mukti phauba lau yaroi haina Ima ibema Parvati gi mafamda haiki. Ima na kanna haibadagi Siba Mahadevana Markandeya gi mafamda sadhu gi magunbu thagatladuna apamba bor ninaba takpiki. Rishi Markandeya na Bhagavan Siba gi mafamdagi aigi apamba amadi thamoida leiriba aningba asi thunganbiyu. Madudi ahanbada Achutta Sri Krishna gi mafamda matam chuppada apamba leitraba bhakti taujaba amadi anishubada Krishna gi manai bhakta singi mafamdasu chap manaba bhakti adu laihanbiyu haina nijaki. Asigumba Bhagavat ki adhyaya sida niskam oiba maram amata leitana nungsiba khakna maram oiraga Achutta Sri Krishna bu ningjabagi matik magun ningthina nainabaga loinana Hari bhakta singi magun busu takli. Adhyaya sigi machang sing adu talaukachabani Hare Krishna.